Manipur Circle News ng sinumidang ke pau lantok sari ahan mata kangla pau se de kilo kanda Central Government ki pandam di terrorist marufang na mutat pani Amit Sahan hairi Kashmir yaw na lebak asi ki tongan mamafam sing da operate tawriba terror outfit sing da Union Home Amit Sahana akan mo warning tawraduna Central Government ki pandam di lebak asi ki mafam khudimukta leiriba terrorist sing marufang na mutat pani terrorist sing na chathaba thabak thawang sing Central Government na khang duna leiroi haina phongdorokre Delhi da pangthokkiba thoram amaga mari leinana Union Home Minister Amit Sahana haikibada Prime Minister Narendra Modi ki lising makada Kashmir yauna lebak asigi North East amasung left wing extremist singna sohalaba jaga singda center gi maikai dagi akanba paukhom chapchana pikre terrorist singna makhoi gi pangda be te kadu makhoi gi mai pakpa amani haina lobu yai adubu makoina khangadabadi Narendra Modi government na terrorist amata lemna tharoi leibak asigi mapam khudimaktagi terrorist marupangna muthat paga loinana center gi chapcha pa phirepni Jharkhand anti-nexon operation chatharingai da Braja tarakpadagi Manipur dagi CRPF officer ama leikhidre ahumna sokle yamna leibak thiba thodok amada Jharkhand gi West Singhbom district ki manung channa Baliba khulgi jungle amada anti-nexon operation chatharingai da khanghauduna Braja tarakpadagi thodokta Manipur dagi kuntaruk suba CRPF battalion gi maitai masa officer ama leikhidre ahumna so open nangduna hospital da laikanari Laibak thiba thodok ase ngarang numidang pung 10 makhairom tarakpa matamda thokibani hairi laikhidraba CRPF ki second in command officer adu Manipur gi Imphal West district ki manung chanba awangsek mai mayai lekaidagi Maharapam Prabhu sahi niputarukni mahaki service number 21C IRL A71006 ni laikhidraba second in command officer asina lusingba security team amana area domination tawduna operation ama chatharingai da akan manoli nungsit amadi akak araw loinana nong marakta Braja tarakpadagi officer Maharapam Prabhu amadi mahaka naknana chaminaba CRPF ki assistant officer amaga Jharkhand police ki personnel aniga asok apan nangkhibani hairi asok pasing adu khudakta manak nakpa Kiriburu SAIL hospital da pukatuna laikanakhi adubu Maharapam Prabhu laikanaba ngamdana leikhidre hairi amoromda thodok adugi matangda awaba phongdokladuna masagi duty pangthoklingai manungda leikhidraba officer second in command Maharapam Prabhu bu ikai khumnaba utpaga loinana mahaki ibung manunggi awaba tasu saruk yari haina CRPF ki official amana phongdorakli Kuki MLA singna saugulakpa chief minister na lamdamba sida laingakpa yaroi BJP ki machu taraba laingakpa singna absolute majority phangnaba Kuki MLA singa punsinaba honariba adu tokpiyu Kuki MLA singna saugulakpa chief minister na state asi laingakpa yaroi haina Universal Mother Organization UMO gi president Morangthem Sorojini na phongdorakli lamphel da laiba UMO gi office ta pangthokiba pawgi mipam aduda Sorojini na hai relief camp da leiraba mipum khudingmak masagi mayumda hanjal handriba makai Kuki MLA sing house ka marifana satpa yaroi metra mapan pawgi manungda lengak semnaba honari haina ningphung ngangnariba asi Kuki MLA singna saugatuna CM pirakpa tarabadi madugi chapchaba daita masa masana pugadabani makna hai me ahumdagi ngasi phawbada hatna sunaba lakliba sigi waroisin leitri miyamna yadri haiduna chief minister gi phamdagi N Biren lauthokuna president rule salairakpa tha mari surokadoraba matam asida Manipur gi issue asi ahongba amata leite BJP manungda pamdriba asi N Biren na CM oiba asini adubu mak natrabasu anoba ama khanba ngamdriba asi BJP manungi manadaba adudagi center na khodong saba lobani British ki mayokta lan hauba ngamlamliba Manipuri adubu akhang ahi larik lesu haiba mioi putoktana leiraba matam asida iramdam kangkhong saihalliba asi kari maramgino athuba matamda Kuki MLA singna saugotana matik saba chief minister ama khanduna lengak asi khangadabani haina makha tana mahakna phongdokli